Akaswani Imphal Ningthaukhongjam Suni na pau pazari ahanbada maruiba pau. Security Force na Kangpokpi Jilagi Khoijang amasung Boijang khulgi lonaba mafamda thibuhumagi thabak chathabada yamlaba khuchukulai sing phagatle. Nagaland long leptana chubadagi Assamga lonaba anemba mafamsing ising tumjinkhre hairi amasung Pradhan Mantri Narendra Modi na hairi Brazil amasung Bharat leibak anigi lalol itiki lamda lagliba sahi manga asida $1 billion kun ohenna pandam thable. Rajya Asida Security Force na Chingamasung Tampaki Jila Singda Thibuhumagi Thabak Leptana Chathari Police ki Sirola Manahai Kangpokpi Jilagi Khoijang Masung Boijang Khulgi Lonaba Mafamda Thibuhumagi Thabak Chathabada Yamlaba Khusu Kulai Sing Phagatle Kulai Sing adugi manungda 5.56 mm gi insas rifle ama 303 rifle ama ball action rifle manga single barrel rifle ahum full machine rifle ani improvised mortar taruk hand grenade amadi detonator khara rubber bullet insas rifle gi maru khara tube launchers ani mortar IC cell ani radio handset na chingba yauri haire amaromda Bisnupur jila gi Moirang Okshobung ward number 11 dagi KCP PWG gi myoyama fare pharaba myoy asi Thoubal jila gi mafam singda leiba school amasung college singdagi namduna senpham kaya khongotpada chenaba myoy ni haire myoy asidagi mobile handset ama phangle haire maragasida Imphal gi North AOC dagi security force na KCP PWG gi myoy amasu phare haire pharaba myoy asi micham miyam sekon singi mapu amadi sarkar gi thabak tawba myoy singdagi namduna sel khaibada chenaba myoy ni Jerolasina makata na hai Bisnupur jila da mamang thagi mapanda bansagot myoy singna Manipur police ta khut thabagi thokdokta chenaba arambai tembo gi myoy taruk amasu phagatle Manipur police na motor vehicle offender yankai mapandagi chalal kaktuna lupa lakama lising kuntra matoi khongat khare haire National Highway kuntra tareta nongmada sangdaba yadrba polam sing puba malgari sani kuntra manga security akanbe sexual thoranga lonana Imphal tamlakhre Senapati jilada Manipur sarkar gi Tribal Affairs and Health Vibhag ki Tribal Research Institute na sinduna PM Zanman amasung PM Dasgua gi matangda miyambu bhab tanbigi thoromam arang pangthokre Tribal singi phibam phagana pakhatpa scheme ani sigi matangda school amasung college singi mahiroi singda akhangai singna wangangduna scheme ani sigi akupa warol piki Thormasida tribal mahiroi singda sarkar na scheme sigi makhada paikhatliba sakot thorang sing adu makoina karamna phangani habagi matangda su akhangai singda khanganki Thormasida Tribal Affairs amasung Hills ki Deputy Director John Gaidingam Dangmai saruk yakhi AFC Women Asia Cup qualification lisingani kuntarukta Bharat ki Nupi football sanari team gi goalkeeper oina khalaklabi Ngangbam Panthoi Chanubu taramna okpagi thorum ama ngarang Kakching jila gi Kairak Kaithel Lampakta leiba community hall da pangthokre Ningsing bayai Ngangbam Panthoi Chanu asi All India Football Federation gi lisingani kunmanga gi Best Women Goalkeeper Award chu phangkhrabini thormadu da wabai kendra gi MLA Usam Deben saruk yakhi Nagaland nong leptana chubadagi Assam galonab anemba mafam sing ising tumjin khare haire Dimapur jila gi Lengrizan Borlengri amasung Riverbell colony asigi yum amasung lambi sing ising tumjin khare State Disaster Response Force na ising da panduna leiba myoy sing saphagadaba mafam da thangdopgi thabak chathari Dimapur jila gi tongan mafam sing ising tumjin kibena miyamna awaba mayoknare jila asigi planning amasung development board ki chairman Deputy Commissioner ga loinana ising tumjilaba mafam sing da insinbagi thabak chathakre Chumuke Dimajila gi ward number 4 su ising tumjinduna lantum kaya amanga ta thogale hairi pawgi marat thakna atenba break ama Basket di ang hangina Purit piro laibina idina pagsa-pasa na bihing musunati Hina cheksin gadavadi acha thak laibasinida Gari khambam parking su mafam jawdabari ne Asi tafta pargeda hapchalasi ba Ngakhu hima yani aishum khanjage Packing tawraba cha thak laiba haibasidi yamna cheksin gadavani Pekeda da Food Safety and Standards Authority of India fasai gi logo madi license na registration number yawbra haibadu yenggadaba manufacturing date best before na expiry date masisu yawbra yenggadabani nutrition information panel na ingredient list adu munna yenglaga afaba hakchang sokluidaba machiba chinja khangadabani matamamagi kunai punsi mahingdu natreda Haujikta khwaidagi cheksin gadabadi chaba thakpani Paujen Jariba Food Safety Administration Health Department Government of Manipur
ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯋꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯤ ꯕ꯭ꯔꯥꯖꯤꯜ ꯑꯃꯁꯨꯡ ꯚꯥꯔꯠ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯂꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ $12 ꯕꯤꯂꯤꯌꯟ ꯍꯦꯟꯕ ꯑꯁꯤꯗꯒꯤ ꯍꯦꯟꯒꯠꯇꯨꯅ ꯂꯥꯛꯂꯤꯕ ꯆꯍꯤ 5 ꯑꯁꯤꯗ $10 ꯕꯤꯂꯤꯌꯟ ꯑꯣꯏꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯕ꯭ꯔꯥꯖꯤꯜꯒꯤ ꯔꯥꯁꯇ꯭ꯔꯄꯇꯤꯒ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ श्री मोदीꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯅꯤꯅ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯂꯝ ꯑꯁꯤꯗ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯁꯤꯟꯕ ꯊꯝꯅꯕ ꯄꯨꯟꯅ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯒꯅꯤ꯫ श्री मोदीꯅ ꯍꯥꯏ ꯚꯥꯔꯠ ꯑꯃꯁꯨꯡ ꯕ꯭ꯔꯥꯖꯤꯜꯅ ꯂꯧꯎ-ꯁꯤꯡꯎ, ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯁꯦꯝ ꯁꯥꯕ, ꯗꯤꯖꯤꯇꯦꯜ ꯄꯕ꯭ꯂꯤꯛ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯁꯨꯡ ꯁ꯭ꯄꯦꯁ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯃꯄꯨꯡ ꯑꯣꯏꯅ ꯇꯦꯡꯕꯥꯡ ꯄꯤꯅꯔꯒꯅꯤ꯫ ꯂꯧꯎ-ꯁꯤꯡꯎ ꯑꯃꯁꯨꯡ ꯑꯇꯩ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡꯗꯁꯨ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯊꯕꯛ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯒꯅꯤ꯫ श्री मोदीꯅ ꯍꯥꯏ आज की चर्चाओं में हमने हर क्षेत्र में सहयोग को सुदृढ़ करने पर बात की। हमने आने वाले 5 वर्षों में द्विपक्षीय व्यापार को $20 बिलियन तक ले जाने का लक्ष्य निर्धारित किया है। प्रधानमंत्री नरेंद्र मोदी ने ब्राजील लेबाक की ओइना मिचम यामदा पीबा ख्वाइदगी वांगबा मना ग्रांड कोलर ऑफ द नेशनल ऑर्डर ऑफ द सर्डन क्रॉस मना पीदुन इकाई खुमनखरे। ब्राजील की राष्ट्रपति लुला दी सिल्वाना मना असि प्रधानमंत्री दा लेबाक अनि असिगी मरी हेन फगदहनबदा अचौबा थौदांग लौबगीदमक खुसिन्नबनी हाइरे। भारत अमसुंग ब्राजील की ओइबा वाफमसिंग खनरबा तुंगदा मपाल थौरम मट्रालोगी सेक्रेटरी ईस्टना पाउमिसिंगदा हाइ ब्राजील की राष्ट्रपति न मखोइगी लेबाकता भारतदगी अना लायंगी हिदाक सेंबदा चंगबा ड्रग्सिंग पीरगनी हाइबगी वाफम असि तरामना ओखरे। भारतदगी लाकपा लम कोइबा अमसुंग ललोन-इतिक तौबा मियोइसिंगीदमक वीजा सेंबदा हेन्ना खुदोंचाबा पीरगनी हाइरे। लेबाक अनिना यारवर अहुमसु सही तौनखरे। यानावारोलसिंग असिदा टेरोरिज्म अमसुंग ट्रांसनेशनल क्राइम अमदी बायोफ्यूल की matangda yawi haire। ngasi phongba pausi sigi maruba pausingi damak hauzik ngangbam amukhomba leire। amukhomba Thagatsari Suni ILP gi thawai katkhiba Robin Hood ningsingkhra Manipur gi ILPS angangda ngamok pijaba gumbani JC ILPS haiba pawasi Shanghai Express Manipuri edition da ahan behelan piduna phongli pokna phamda tara suba lamjing maira Robin Hood leikhidabagi ningsing thauram pangthokkhra political leader na Aadhaar update tawbada mito hapsilnam labadi ngakpiroi JC ILPS haiba pawasi ahan behelan tawri Jiribam thogdok ka mari leinana charge sheet thagalaknaba high court na NIA khangan khre heba pawama People's Chronicle da ahan ba headline tawri hoyelan pawda Manipur da NRC tawgodabani harbachu Prime Minister na yadri ILPS su maming khaktagi oina chatna haloidabani haina Lok Sabha gi MP Angomcha Bimol akoijamna phongdokki wafam ahan ba headline tawri naharugi thodangda ZRA na makhogi designated camp masing hanthaba ngamloi haina Sikhang Khangbudagi Kuki Su Group ka MIC ga Sanabe Wari Mahi Yanba Ngamdre Haina Ahan Beheline Tawri Sana Libakta Aranba Thabak Tawbuda Chenaba Veterinary Officer Khara Custody Remand Pi Khra Pau Ahan Ba Headline Tawri Shanghai Express English Edition da Manipur da Dengue ki case hangalakpi haiba pau ama Ahan Ba Headline Pi duna phongli Manipur Mail da Security Force na Joint Operation Sathaduna Kuchu khlai kya phagat khre ha paw ama marui paw na phongli gan few mel da MLA singda kuki gi body khrana dictate toriba asi aina yade SARS torpi yai haina thado inpi Manipur na phongdo ke wafam ani suba headline tori Tamilung Times da kuki militant singa tawnori basu sangdokpa yaroi haina mitei heritage society na phongdo ke wafam ama ani suba headline tori Hills Hornbill Express da Mau Police na mioi ani ganja kilogram chanipan Kulumdoi ga konana fare haiba pau ani suba headline tawri Suni Thagatsari Amukhomba aroibada maroiba pau amuk Security Force na Kangpokpi jilagi Khoijang amasung Boijang khulgi lonaba mafamda thiba humgi tabak chathabada yamlaba khuchu kulaising phagatle Nagaland nongleptani chubadagi Assam ga lonaba anemba mafamsing ising tumjinkre amasung Pradhanmantri Narendra Modi na haire Brazil amasung Bharat leibak anigi lalol-itik lamda laglibi sahi 5 asida $10 billion ohenaba pandam thamle pauloijare